uti thongge tawbane uti thongnaba sida machal lere handakti soidana makki sanghal lage ngamu thongbado sangbade haine ironba oina male sida uti gi sida thongnaba machal lere adu sida chengna si jung hange hawai ja chagem bomba hapado du gi cheng du neba manipur gi cheng do adu si sina hawai mangal lere adu di mayam thongba hawjarage hawai mangal ja hana cha lege ko mayam hawai mangal lere adu ka sina cheng lere ko asangba haidi atek koina tori ko kuyu ti cha da bang hamu sa bado iron bro ti ga khang da hap cha lage sangba mayam si je soda ne ado soda se di yam hapa jak pado hauti bogo haina de ba cha ba du na khatang hape thonga ge kama age cooker adu thangom na ba machine ga hairage cooker kam hal ma loire mayam si beson leire bora hauna ba mangan bora haudoi ne ba ko sisna utti gi thangom na ba mayan ga adu ga si morok bora haudoi ne haurani bora hauna ba haurasi mayam ina handak se khuhau ama tawgi tawne ba ko adu try tawrase yabrenge loss oire do taw yaro manje oh my goodness aina tahan do tadre doi kai ge kasu kai de yada loi chana gan adu mathang amko haurase ko to chumai na hori yong तारा तारा जो पंखे खुद अमना पायरा खुद अमना वीडियो न मसे नुंगाय मैम नुंगाय थे मैम बोरा सिदा ले रे लोइरे उती सिदा ले रे मैम wow haurani aina thongni haurni pai hai lu मैं मुती माले हाँ तो तेरी खला माले तो सेंग खला yang malah ba kanong khang de सेंग je खला yang gra ba mal yang lo selese tadi gom hak lagi punya thong lai ba ngam ba ꯌꯥꯝ ꯑꯗꯨꯗꯤ ꯆꯥꯔꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯣ ꯍꯥꯏꯖꯔꯛꯀꯦ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯉꯁꯤ ꯑꯩꯅ ꯆꯥꯖꯒꯗꯧꯔꯤꯁꯦ ꯃꯌꯥꯝ ꯍꯋꯥꯏ ꯃꯪꯒꯜ ꯎꯇꯤꯅꯦ ꯄꯥꯂꯛꯀ ꯊꯣꯡꯕꯅꯦꯕꯀꯣ ꯃꯪꯒꯜꯒ ꯑꯗꯨꯒ ꯀꯣꯕꯤ ꯃꯅꯥ ꯑꯃꯅꯤ ꯌꯥꯎꯋꯦ ꯍꯋꯥꯏ ꯃꯪꯒꯜ ꯍꯋꯥꯏ ꯑꯁꯥꯡꯕ ꯈꯔꯒ ꯑꯗꯨꯒ ꯁꯤꯗ ꯍꯋꯥꯏ ꯃꯪꯒꯜ ꯕꯣꯔꯥꯅꯤꯁꯤꯅ ꯑꯗꯨꯒ ꯁꯤꯅ ꯈꯥꯃꯦꯟ ꯀꯣꯠꯅꯕ ꯃꯣꯔꯣꯛ ꯂꯩꯔꯦ ꯈꯥꯖꯤꯡꯒ ꯈꯥꯃꯦꯟꯒ ꯀꯥꯡꯍꯧꯅꯦ ꯑꯗꯨꯒ ꯁꯤꯗ ꯊꯕꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯃꯃꯥꯡꯗ ꯆꯥꯔꯛꯑꯣꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯩ ꯑꯃꯅꯤ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯩ ꯆꯥꯔꯛꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝꯇ ꯆꯥꯔꯣ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯊꯣꯛꯄ ꯆꯥꯔꯦꯕꯀꯣ ꯍꯣꯏ ꯎꯇꯤ ꯊꯣꯡꯕ ꯆꯒꯦꯝꯄꯣꯝꯕꯗꯣ ꯆꯥꯔꯛꯑꯣꯗꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯗꯨꯒꯤꯁꯨ ꯆꯥꯕꯅꯦ ꯍꯥꯟꯅꯁꯨ ꯃꯃꯥꯡ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯔꯒ ꯍꯥꯎꯇꯕ ꯍꯥꯏꯖꯔꯛꯑꯒꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯈꯪꯗꯦ ꯉꯥꯃꯨꯛ ꯊꯣꯡꯕꯗꯒꯤꯗꯤ ꯁꯤꯅꯗꯤ ꯍꯦꯟꯅ ꯐꯖꯔꯦ ꯎꯇꯤꯁꯦ ꯍꯥꯏꯗꯤ ꯉꯥꯃꯨꯛꯇꯤ ꯍꯋꯥꯏ ꯃꯪꯒꯟꯒ ꯄꯥꯡꯈꯣꯛ ꯃꯅꯥꯒꯗꯣ ꯄꯨꯝꯅ ꯎꯇꯤ ꯀꯥꯝꯕꯗ ꯊꯣꯛꯂꯛꯄꯗ ꯉꯁꯤꯗꯤ ꯊꯣꯛꯂꯛꯇ꯭ꯔꯦꯕ ꯈꯨꯍꯥꯎꯁꯦ ꯀꯨꯏꯔ ꯆꯥꯗꯕ ꯍꯥꯎꯋꯦ ꯃꯌꯥꯝ ꯀꯩꯅꯣ ꯈꯨꯍꯥꯎꯁꯦ ꯕꯣꯔꯥ ꯃꯣꯔꯣꯛ ꯕꯣꯔꯥ ꯃꯣꯔꯣꯛꯇꯣ ꯑꯩꯅ ꯃꯔꯨ ꯂꯣꯏ ꯂꯧꯊꯣꯛꯑꯦꯕ ꯁꯥ ꯀꯩꯅꯣ ꯌꯥꯝ ꯍꯥꯎꯋꯦ
แล้วครับ说了，哎呀，一直热不得掉。可乐。Masih muruk sih kan, muruk teh aja. Jadi cara sawah ya, hai buat. Tiwongnya aja, 너무 차가. tiwongnya 왜 차? tiwongnya 왜 차래? 구사사대. Mana mau sebut angkal ya? Mana berani sawat? Ayo. Kalian dipia tidak angka satu punya hal mau kasih saja enggak mulut tuh hawan ya saya kalian berah một luộc này là mà lười được thật à 살고
ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯆꯥꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯣ ꯀꯅꯥꯝꯇ ꯆꯥꯎꯅ ꯍꯥꯏꯔꯛꯇꯦ ꯀꯃꯦꯟ ꯌꯥꯝ ꯄꯤꯔꯛꯇꯦ ꯑꯩꯅꯅꯦ ꯑꯩꯒꯤ ꯈꯪꯅꯕꯁꯤꯡꯗ ꯀꯃꯦꯟ ꯄꯤꯔꯣ ꯍꯥꯏꯌꯦꯕꯀꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏ ꯇꯥꯛꯄꯤꯕ ꯇꯥꯔꯦ ꯀꯃꯦꯟꯗ ꯁꯤ ꯆꯥꯎ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯀꯨꯏꯔꯕ ꯊꯦꯡꯅꯗꯕꯁꯤꯡꯅ ꯀꯃꯦꯟꯗꯣ ꯀꯃꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯅꯣ ꯍꯥꯏ ꯍꯩꯇꯕ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯐꯔꯦ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯥꯍꯟꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯆꯥꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯒ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯃꯌꯥꯝꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄꯗꯨꯒ ꯌꯦꯡꯕꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯅꯝꯅꯤꯡꯕꯒꯤ ꯐꯥꯎꯋꯦꯕꯀꯣ ꯑꯩ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯇꯣꯛꯑꯁꯤꯔ ꯈꯜꯂꯨꯔꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯨꯝ ꯅꯝꯅꯤꯡꯕ ꯐꯥꯎꯔꯦ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯃꯈꯥ ꯇꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣꯁꯦ ꯕꯕꯥ ꯐꯣꯟ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯥ ꯑꯣꯏꯔꯝꯗꯣꯏꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣいꯈꯨꯟꯗꯒꯤ ꯌꯦꯡꯕꯤꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯑꯃꯃꯝ ꯄꯤꯕꯤꯔꯝꯃꯣ ꯅꯣꯏꯅ ꯌꯦꯡꯉꯦ ꯍꯥꯏꯕꯗꯣ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯅꯣꯏ ꯀꯅꯥꯅ ꯌꯦꯡꯉꯦ ꯍꯥꯏꯕꯗꯣ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯅꯣꯏ ꯀꯃꯦꯟ ꯑꯃꯃꯝ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯅꯤꯌꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯈꯪꯕ ꯉꯝꯅꯤ ꯑꯗꯨꯅ ꯀꯃꯦꯟ ꯑꯃꯃꯝ ꯄꯤꯕꯤꯔꯛꯑꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ